ngasi oiba tongan tongan ba collection khara miyam da khudol tamjage pakhang ama thangna thinduna hatkibagi case ta leisabi ani pakhang ani jail da thajin kri hairi tha asigi taruki nungtil pung ani ga minute jang khairam tarakpada kaibul lamjau ps na konba sandramana ki iting da thokki bakhana chaina bagi thodokta palace compound dagi Sri Govindaji rotagi salai thiam chahi kunga mathoi apok pti h karunabu thangna thinbadagi lekan nambada kanba ngamdana lekhidaba thodoki matangda police na lokhatpa case ka mari lenana phakiba leisabi ani pakhang ani ngasi kota putholoba matungda jail da thajin khri hairi ngasi court na judicial custody da remand tawkhraba leisabi ani adugi maming kwakaichal konjang lekai dagi loitongbam pinki chahi kunga nithoi apok pa leikidraba el nilamani amasong nagamapal kangjabi lerak machindagi lamabam tebanganbi chahi kunga taret apok pa el amuchauni aduga pakhang ani duna hiang thangmaning lekai dagi leisangthem lanchenba chahi kunga mathoi apok pa el local amasong palace compound dagi yimlembam kelvin chahi kunga humdoi apok pa y alen kawi hairi makhoi mari su case asiga mari lenana police na pharaba matungda mari leinaba court ki police custody remand lokthaduna wahang pong sattaraba matungda ngasi police custody ki matam loiraduna police na makhoi bu judicial custody remand prayer tawraduna puthoraki-bada court na su ayaba piduna jail da thajin kibani makhoi mari bu CJM Bishnupur gi court ta puthokadaba court asigi magistrate chuti lokibadagi lamphel da leiba CJM Imphal East ki court ta oina puthoraki hairi makha satarakpada nungthil paukche gi chifong ama oiri Kangla Paudagi Lokot Chataga Tamjige, India Special Force na attack Chatakiba Aduda, Pelegi Makai da Asopan Yauki de Haiba, RPF ki Wapam Tamjage, Haukiba July Taragani Toy Tangs and Miki Nungaidagi, Matang Nunganba, Yupung Mari Fauba, Indian Special Force na High End Drones in Aduna, Nagaland Amasong, Myanmar Border the Laiba, Alpha Aigi Kem Mari Amasong, Pele Amadi, Alpha Aigi Apun Bakem Amada, Bomb Samag Yankagi Matak Tada Duna, attack Chatakiba Aduda, Pelegi Makai dagi, Aso Apan Yauki de Haina, RPF ki Deputy Secretary Robin Kuman na thadorokpa Cherola man hairi Cherola sina makata na hairi bana Indian Special Force na satakiba drone attack aduda Alpha IG Lower Council gi Chairman Lieutenant General Nayan Asam Sekhi loinana Alpha IG cadet kharasu aso apan nangki thawna phan na kathokiba sing adugi maphamda RPF na awaba pungdorokli loinana mamaleba ki damakta makhogi punchi katkiba adudagi hena chawba thawna phaba hero amata leite Indian Army na pele amasung Alpha IG mathakta satakiba drone attack amasong proxy war adu India gi nature amasong intention ase Assam amasong Manipur miyam da sathaba akra enemy of India ni haibadu yamna mayek sengna takle puwari gi oina aikhoi India na te aikhoi maning makha tamba ningthau panba leba ama oirakhibani Assam amasong Manipur ase irai laina khudum chanba yaroi haiba se India na khange India gi mekai dagi Assam amasong Manipur ase India ni hairabasu ak enemy of India cannot be Indian haiba se mayek sengna lairaba amani maramaduna Indian government ki namthak amasong tawsinabagi thawngsing ase Manipur amasong Assam gi miyamna khangjin usinadana lairoidabani aikhoi ase India natte aikhoi Indian occupy toholoidabani aikhoi lebak asigi citizen ama oina aikhoi gi nungshiraba imalebak iramdam asibu Indian occupy townaba honariba asida chapchana thengnaminaba matamadu yaure aikhoi gi iramdam asibu ngak senbaga loinana India gi occupation ase thingnaba honamina se hairi makhatana Imphal East ki chanung gi chingdong lokol mamangda nomai kapagi makol tabadagi labukta tabak suramba longi seng chengkhan rakre hairi ngasi ayuk Imphal East district ki Sagolmang police station gi manung chanba chanung chingi chingdong lokol mamangda leiriba kuki khulsing dagi nomai kapagi makol tabadagi labukta tabak suramba longi seng chengkhan rakre thodo asagi matangda police ki mekai dagi di adugumba thodo amata thokiba leiti haina social media da sangdorokli adubu labukta law suramba khunja sing gi mekai dagi di police ki wafam aduda yamna kanna yaningdaba phongdorokli nomai kapagi makholda labukta gi chengkhan arakiba khunja singna phongdokpagi matunginadi hauzik ase PR gi matam oibana mahausa gumna lomi singna labukta kumduna law subada karisu tawrokloi haibagi akiba amatta yawdana ngasisu hana gumna chanung chingi chingdo lokol gi jagada law suki makoina law suringai manung aduda BSF amasong Assam Rifles ki kangbu singsu ngak senduna lairibani lawmi singna law suringai ayuk pung mapan makhai khara helakpada chingdong lokol gi mamang thangba saruktagi nomai kapagi makhol taki chingdong lokol asigi mamang thangba saruk asida Thailand khul chingdai tarungbi haibana chingba kuki khul kaya ama lairi nomai kapagi makhol tarabasu lawmi singna labukta tabak suraga laiki matamadu da manak nakna lairiba IRB kangbu singna refree kongduna makoi sing adu labuktagi loina kakhalak naba
खंगलखी IRB na hairabassu lawmising na makatana lawsu na bohonaki adubu nomai kapagi makoldi marak marakta tai adubu IRB na namduna labuktagi makoibu kakhatanki lawmising na lawsuri ba lawkol ase kuki khulsing aduga nakna laibana kuki khulsing aduda isai nomai tawba chongba phanba loina tai khulmai hobagi maikhu phawba loina uba ngaktani masi makoina yamna toina tawba thabak amani khulsing adudadi nomai kapagi makol toina tahliba adu makoida akitu jungba phawnaba tawribani aikhoigina leiriba khudimak loina phagatkhre aduga kuki singdana karimata tawde piba masida aikhoina kaya yamna nena tana hingba ngamgodoribano hangli asigumba michang mikhai naibagi thong ase yaningdi haina phongdokhi marak asida manipur police ki mekaidagi social media da chanung area da lawmi singda nomai kappa I haina thaganarakkiba adugi matangda sagolmang police station amasong yangang pokpi police station yauna security agencies sing amasong mafam aduda deploy tawriba mari suba mahar regiment ki mekaidagi adugumba thodo amata thokiba leiti haiba khangle thodo adugi achumba adu khangdoknaba makatana thijinbagi tabak chathari haiba asigi matangda kari leibagi haina hangba amada lawmi singi mekaidagi makoina labuktagi chengkhalakliba adu nomai makol tabadagini nomai kapagi makol duda IRB na makoibu refri khongduna tankhalakibani maduda nomai kapte hairagadi police ka makoiga wafangnagi haina asaw wofong kaya phongdorakhi hairi Makasa tarakbada nungtil pausigi chipong ama oiriba oil katidagi lakocharaga thamjagi kuki masal hanarakpadagi Mizoram da chansilaki basungi manungda lising aniga chonga hankre hairi Myanmar manungda Chin National Army amasung Chin National Defense Force ki marakta chaun ungkhanarakpa thoraktuna nakalanigi marakta hatoknarakpadagi Mizoram amasung Myanmar ga China bampham singda chansilaktuna Mizoram thangba makaida lairakhiba refugee lising mangagi manungda lising aniga chonga romti haugiba chayol ama romasida masa masagi maramda hanna Honakre haina report amana phongdorokli report asina hai Chin National Defense Force na yamna kanba irang thopam oiriba Zokotar amasung Rikodar gi mafam singdagi withdraw tawba horakpadagi maramda hanarakpani July gi anganba saruktagi horakkiba irang asina maram oiraga India romta refugee lising manga rom chanchilakibani refugee sing adu matam kharagi oina leinaba yumsing semduna Young Mizo Association gi miyeng makada changjapam piduna thamlakibani haujuk phawbagi oina khut thoknariba anigi mekaida khut thanaba lepnabagi paudi leitri hairi makasa tarakpada Churasanpurdagi none fauduna kangpokpi takhiba lambi paring drug ki lambi olaklai hairi Manipur police amadi CRPF ki apunba kangbu amana haukiba yamsakisha numit ki nungthilda akaknaba paw ama phangbadagi achat awang sing check tawbada brown sugar ni chingnaba polam sing amuba machu Mahindra Scorpio amadagi phagat pangamkhre police tagi phangba pawna hai haukiba yamsakisha numitta New Kaichalmanbi police none police taragamapan suba Assam Rifles amadi CRPF ki apunba kangbu amana kangpokpi district ki SP gi miyeng makada Tupul Bridge manakta kaknaba paw ama phangbadagi operation chataringaida Pongringlong village tamna lakpa number thadaba amuba machugi Mahindra Scorpio ama khamduna wahang pong tawki gari aduda tonglakkiba mi adu Hominland Khongsai chahi kunga mapan amadi Ginminland Haukip chahi kunga nipan apokpa Semkhohen Haukip ni haiba khangmangamki makoibu chingnabadagi makatana thiganabagi damak none police station da puduna wahang pong tawki ahanbada Ginminland na makoigi gari da drug pur I haiba masana yazakide adubu kona thangda masada yajabaga loinana SD Thuan Kimlak Nimaina Executive Magistrate oina gari aduda thiba humbagi thabak chathaba aduda witness oina yengsinki thiba humbagi thabak chathaba aduda gari adugi samdok sadoklaba rooftop ta sapon cap chamaga mok draga tarukta brown sugar ni chingnaba kg aniga gram chamaga mok drahumdoi yoramba thengnakibani hairi Hotminland amadi Ginminland none police station da formal arrest tawdaba matung makatana thiganabagi damak mari leinaba police station chingda sinakre hairi hairiba lambi paring asida mamang thakdasu kayarak security force na masing yamlaba drug pagatkiba laikre matang asida hangrakliba wafamdi Manipur da thokliba irang asina maram oiduna drug putok pusingi lambi asi Churasanpurdagi none district phawraga kangpokwi takiba lambi paring asi oiraklabra haiba asini hairi Makhatana Churasanpurdagi Kaminlen Haukip kauba miyai ama Delhi police na gari huran bagi phar heri lebak asigi tongan ba state chingdagi gari huran duna lalon etik tawbada chenaba Churasanpur district tagi Kaminlen Haukip sahi kunga taru kauba miyai ama yauna punna miyai tare Delhi police na phar heri Delhi police na thadorokpa chirolamagi matungina Kaminlen Haukip matam sangna awang nompokta truck thauduna awang nompokki lamit tumit mayek sengna khanglaba driver oiramba hojik na huran bagi gari leiduna sandonggi damak atopa miyai singda
योनबगी थबक तौरिबा तोंगान तोंगानबा गरी हुरानबगी केस 13 मायोक्नरिबा जुमना खान कौबा मियोय अमगी ड्राइवर ओइना थबक तौरी हाइरि पुलिस की चिरोल अदुना मखाताना हाइ काइमिनलेन हाउकिपना हुरानबा SUV गरी अमा मणिपुर थानाबगी दमक थौरांग तौरिंगाई सिलीगुड़ीदा दिल्ली अमदी वेस्ट बेंगल की अपुनबा कंबाइन पुलिस टीम ना दिलदार कौबा मियोय अमगा पुन्ना फगत पंगमखिबनी पुलिस ना फारबा मतुंग मखाताना वहंग पोंगसत्थबा मखोयगे पुन्ना गरी हुरानबदा खुटपु उमिनबा मियोय सिंगी ममिंग फोंदोरकपदगी दिल्ली पुलिस ना मखाताना मियोय अनि अमसु फगत पंगमले फारबा मियोय सिंग अदुदी UP की संबालदगी मोहम्मद जानी सही 94 अर्जुन सही 18 कौवे हाइरि